ऑपरेशन कुकुन साउथ इंडिया की लमदम अमदा मनिंग मखा तौना खरनी मूस हाइगतलगा नोंमई की मतेंगना मागी लोइनब खरगा जंगल की निंगथौ अमगुम हेंगलमखिबा नुपानी बिरप्पन मागी असेंग मिंग मुन्नीस्वामी बिरप्पन 18 फेब्रुआरी 1952 दा कर्नाटक की महिसूरी जिला की मनुंग चनबा गोपीनाथन कोबा खुंगंग अमदा पोखी बिरप्पन यामना ममिंग लेखिबा स्मगलर अमनी मागी खुत्त पुलिस निफुमरी अमदी सिविलियन चामामुक सीखिरमगनी हाइने बिरप्पन की मेन बिजनेस उ चंदन सांगा की मची मया असिने चिंगबा लोट न ललोनबनी मसीदी लोगी कंप्लीट अगेंस्ट नि माबु फानबा पुलिस ने चही कयादंग तानकी माबु फानबा की तमक होनबदा तमिलनाडु कर्नाटक केरल स्टेट अहुम असि पुन्न होनखि अमसुंग क्रोर चाम हेना चादिंग तौखी बिरप्पन फाब की दमक होनखिबा पुलिस सिंगी मनुंगदा के विजय कुमार की मिंग यामना वांगदलाई बिरप्पन मचिन मनाव मरी की मनुंगदा अनि सुबनी बिरप्पन की खुन गोपीनाथन कौबा से तमिलनाडु स्टेट ना टैनली कौबा रिजर्वेयर सेंब तंजादा तमिलनाडु एरिया दा चनखिरम्मी रिजर्वेयर असिदा मातोर दाम साखिबदगी इसिंग न लुपसिल्लबा मीसिंग गोपीनाथन कौबु खुंगंग असिदा लाक्तुना लेनखी 1956 दा भारत लैंग्वेज बेसिस दा स्टेट हुड रिकॉग्नाइज तौरप तंजासिदा गोपीनाथन से अमुक कर्नाटक के अंदर लाखी एरिया से जंगल ने हेलमी मरमसिना मफम सिगी मीसिंग लाइसेंस याउदब रिवॉल्वर नोंमई लेनरमी सांगा मरुइना सवोमदगी ngakthok janaba thamnaba oirami adubu fattaba lambidsu sijinaba haurammi birappan su piklingaidagi नोंमई सिजिनबगी खुदोंग चाव फंकी चही तरा फाबदा महाक शार्प शूटर ओइकी मतमदुदा सांगा हातपा लोकल पोचर सिंग यामना मरांग कायरमी मखोय गेंग मचा मचा थोकना लेनरमी बिरप्पन लीडर मना मागी गेंग द पुसिन खिबनी तबना तबना बिरप्पन पाखंग फारखी सैंडलवुड अमदी सांगा की बॉडी पार्ट्स योनबगी बिजनेस द हाई सिंगबो ओइकी मागी गेंग की लीडर अदो सीखरब तुंग माना अमुक लीडर ओहेउकी जॉबलेस ओइबा थौना लेबा मीसिंग मागी टीम द पुसिलमे मखोइगी एरिया दुदा लेबा सांगा सैंडलवुड टेम खाइबा होरकी मागी असिगुम्बा साथीबा थबक्ता लोकल मीसिंग सु नुआइरमदी अदुबु मागी मथक्ता ngangadaba मी कनानो nganglore थवाई मांगबगी किनरमे बिरप्पन इलीगल बिजनेस असिदगी सेन पाइबा याबा पाइरबा मतुंग पुमनमकी हेड ओइबगिदमक गेंग अतैसिंबु मरुप सासिनबा होकी नोंगमा माना चाकी इनवाइट तवी अदुगा बिजनेस की वारी सानदोरिनी हाइना हाइसिली अमरोमदना मीसिंगबु मागी मीसिंगबु लोटना मफम अमदा थुपतुना थमलगा मखोइसिंग अदु लाकपदा कापनबा सिंदुना थमकी असुमना हातोखिरमे लोकल गैंगस्टर सिंग अदु नुमितुदा लोइना सीख्रबा मतुंग माना बिगेस्ट गैंगस्टर वे होकी 1986 दा बिरप्पन्ना बेंगलुरुदगी आर्म डीलिंग तौब नुपा अमगा खुचु खुलाई लैबगी मतंगदा यानरखिदे खतनरखी डीलर असिना पुलिस दा इन्फॉर्मेशन पिथोखिरमे मसिदगी बिरप्पनबु रेस्टोरेंट अमदगी अरेस्ट तौखी मसिना ताकपदी बिरप्पन मतंगदा मतम अदुददी टाउन दा थोरकलमे माबु फारबा तुंगदा फॉरेस्ट डिपार्टमेंट की जेल दा डिप्यूटी कंजर्वेटर ऑफ फॉरेस्ट पी श्रीनिवास कौबा अमगे अंडर दा खरनी थमलम्मी नोमु ऑफिसर से लेतब तंजादा गार्ड अनीना माबु येंगसिनबा मतमदा कोक चिकले थाव खजिकते पीव हाइदुना निरम्मे बिरप्पन मसा पाई थाव अदुगी मतेंगना हैंडकप हुक्तोकलगा चेनखिरम्मे बिरप्पनबु हन्ना फाबगिदमक श्रीनिवासन कौबा ngसाइगी फॉरेस्ट ऑफिसर से बिरप्पन की खुंदलाखी लोकल मीसिंग यावना माबु फानब होदखी खुंगंगी मीसिंग की दमक मेडिकल कैंप अमदी मंदिर न चिंग साबिरम्मी बिरप्पन की मी कुन मुक्सु थेमदुना भाप तांदुना सरेंडर तहनकी ngसाइगी बिरप्पन की मयाम अर्जुनन कोबा से श्री निवासन असिना फाखिरम्मी अदुगा कन्ना हाइजे बिरप्पनबु सरेंडर तहनबियु बिरप्पनसु फॉरेस्ट अमदी पुलिस सिंगना यामना कंसिलकपासिदा खरा किथोकिरुम तौकी मासु सरेंडर तौरनी हाइरकी अदुबु शर्ट अमा थमलखी मदुदी मागी खुंदगी पुंग अनि मखाई लापना लैबा मफम अमदा खुलाई थादोकी असिनी थानुंगददी बिरप्पन्ना श्रीनिवासन कोबो ऑफिसर सिबु ngaiduna leiborame बिरप्पन की मयाब अर्जुनन अमदी खुनगी मीसिंग लोइनना श्रीनिवासन बु पुदुना लाखी लंबी दुम चलकप मतमदा
ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯑꯃꯝ ꯇꯧꯗꯨꯅ ꯃꯥꯡꯅꯍꯧꯏ ꯂꯩꯊꯍꯧꯏ ꯕꯤꯔꯞꯄꯟ ꯇꯨꯡꯗ ꯊꯣꯔꯛꯈꯤ ꯁ꯭ꯔꯤꯅꯤꯕꯥꯁꯟꯅ ꯃꯥꯒꯤ ꯄꯤꯁꯇꯣꯜ ꯄꯨꯊꯣꯛꯈꯤ ꯑꯗꯨꯕꯨ ꯕꯤꯔꯞꯄꯟꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯥꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯞꯄꯟ ꯑꯃꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯔꯛꯇ ꯃꯩ ꯆꯥꯛꯄ ꯍꯦꯟꯈꯤ ꯐꯪꯕꯒ ꯀꯥꯞꯄꯒ ꯃꯥꯟꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯈ꯭ꯔꯦ ꯀꯔꯅꯥꯇꯛꯇꯒꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯁꯝꯅꯕ ꯕ꯭ꯔꯤꯖ ꯑꯃ ꯂꯩ ꯃꯗꯨ ꯄꯥꯂꯥꯔ ꯀꯧꯕ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕꯅꯤ ꯕ꯭ꯔꯤꯖ ꯑꯁꯤꯗ 9 ꯑꯦꯄ꯭ꯔꯤꯜ 1993ꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯅꯤ ꯕꯤꯔꯞꯄꯟꯒꯤ ꯒꯦꯡꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤ ꯃꯁꯤꯗ ꯄꯨꯂꯤꯁ 5 IPS ꯑꯣꯐꯤꯁꯔ ꯀꯦ ꯒꯣꯄꯥꯜ ꯀ꯭ꯔꯤꯁꯅꯅꯟ ꯁꯨ ꯌꯥꯎꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯐꯣꯔꯦꯁꯠ ꯒꯥꯔꯗ 18ꯁꯨ ꯁꯤꯈꯤ 1990ꯗꯒꯤ ꯍꯧꯗꯨꯅ ꯕꯤꯔꯞꯄꯟꯅ ꯃꯤ ꯀꯌꯥ ꯀꯤꯗꯅꯦꯞ ꯇꯧꯈꯤ ꯇꯨꯡꯗ ꯊꯥꯗꯣꯛꯈꯤ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯍꯥꯏ ꯑꯆꯧꯕ ꯃꯤ ꯐꯥꯒꯗꯕꯅꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯆꯥꯎꯅ ꯃꯤꯡ ꯆꯠꯄꯒꯤꯗꯃꯛ ꯃꯁꯤꯒꯤ ꯃꯇꯨꯡ MK ꯁ꯭ꯇꯦꯂꯤꯟꯕꯨ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯅꯨꯄꯥ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯔꯨꯅꯥꯅꯤꯙꯤꯒꯤ ꯃꯆꯥꯅꯤ ꯁꯦꯀꯨꯔꯤꯇꯤ ꯀꯟꯃꯟꯕꯅ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯇꯨꯡꯗ ꯔꯖꯅꯤꯀꯥꯟꯇ ꯍꯤꯔꯣꯕꯨꯁꯨ ꯐꯥꯒꯦ ꯈꯟꯈꯤ ꯑꯗꯨꯕꯨ CM ꯑꯣꯐꯤꯁꯀ ꯃꯥꯒꯤ ꯕꯥꯡꯂꯣ ꯊꯪꯅꯅ ꯂꯩꯕ ꯃꯔꯝꯅ ꯃꯥꯕꯨꯁꯨ ꯐꯥꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯇꯨꯡꯗ ꯑꯐꯥꯎꯕ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯑꯦꯛꯇꯔ ꯔꯥꯖꯀꯨꯃꯥꯔꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕꯅꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯏꯐꯇ ꯀꯦꯁꯦꯠ ꯑꯃ ꯄꯤꯔꯝꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯨꯠ ꯌꯧꯍꯟꯅꯕ ꯔꯦꯗꯤꯑꯣꯒꯤ ꯃꯇꯦꯡꯅ ꯕꯤꯔꯞꯄꯟꯗ ꯄꯥꯎ ꯄꯤꯈꯤ ꯃꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯃꯊꯧ ꯇꯥꯏ ꯕꯤꯔꯞꯄꯟꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯔꯠ 10 ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯑꯃ ꯒꯣꯔꯃꯦꯟꯗ ꯊꯝꯃꯛꯈꯤ ꯃꯥꯒꯤ ꯁꯔꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯥꯕꯦꯔꯤ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠ ꯗꯤꯖꯣꯜቭ ꯇꯧꯕꯒꯤ ꯋꯥꯁꯨ ꯌꯥꯎꯏ ꯑꯅꯤꯁꯨꯕꯅ ꯀꯥꯕꯦꯔꯤ ꯏꯁꯤꯡꯒꯤ ꯍꯔꯇꯥꯜꯗ ꯁꯤꯈꯤꯕ ꯇꯥꯃꯤꯜꯁꯤꯡꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯃꯊꯧ ꯇꯥꯒꯅꯤ ꯑꯁꯤꯅꯤ ꯑꯍꯨꯝꯁꯨꯕꯗ ꯇꯥꯃꯤꯜ ꯂꯦꯡꯒ꯭ꯋꯦꯖ ꯀꯔꯅꯥꯇꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯍꯟꯕ ꯇꯥꯏ ꯃꯁꯤꯃꯁꯨ ꯌꯥꯎꯔꯛꯈꯤ ꯑꯃꯨꯛꯇꯤ ꯉꯁꯥꯏꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯦ ꯂꯣꯠꯅ ꯆꯦꯜꯂꯛꯈꯤ ꯖꯪꯒꯜꯗꯒꯤ ꯕꯤꯔꯞꯄꯟꯒꯤ ꯈꯨꯠꯇꯒꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯁꯣꯔꯣꯛ ꯌꯧꯔꯛꯂꯒ ꯕꯁ ꯑꯃꯗ ꯇꯣꯡꯂꯛꯈꯤ ꯕꯁ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯕꯨ ꯈꯪꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯕꯁ ꯑꯗꯨ ꯕꯤꯔꯞꯄꯟꯒꯤ ꯅꯥꯛꯇ ꯊꯧꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯕꯤꯔꯞꯄꯟꯒꯤ ꯗꯤꯃꯥꯟꯁꯤꯡ ꯃꯇꯝ ꯑꯗꯨꯗ ꯄꯥꯕ꯭ꯂꯤꯛꯅꯁꯨ ꯁꯄꯣꯔꯠ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯖꯌꯂꯂꯤꯇꯥꯒꯤ ꯔꯨꯂꯤꯡ ꯃꯇꯝꯗ K. ꯕꯤꯖय ꯀꯨꯃꯥꯔ ꯀꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯍꯥꯛ ꯑꯦꯛꯆꯨअली IGꯅꯤ BSFꯀꯤ ꯃꯉꯣꯟꯗ ꯕꯤꯔꯞꯄꯟ ꯐꯥꯕꯒꯤ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ K. ꯕꯤꯖय ꯀꯨꯃꯥꯔꯅ ꯀꯦꯁ ꯑꯁꯤ ꯂꯧꯈꯤ ꯃꯥꯅ ꯑꯃꯨꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯕꯤꯔꯞꯄꯟ ꯍꯥꯠꯄꯒꯤꯗꯃꯛ ꯀꯧꯔꯛꯈꯤ ꯃꯤꯡꯅ K. ꯁꯦꯡꯊꯥꯃꯔꯥꯏ ꯀꯥꯅꯟ ꯀꯧꯏ ꯃꯍꯥꯛ IPS ꯑꯣꯐꯤꯁꯥꯔꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯒ ꯕꯤꯔꯞꯄꯟ ꯂꯣꯏꯁꯤꯟꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯀꯨꯀꯨꯟ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯒꯠꯈꯤꯕꯅꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯔꯞꯄꯟꯕꯨ ꯂꯥꯏꯅ ꯅꯝꯕ ꯉꯝꯅꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯃꯆꯥ ꯃꯆꯥ ꯏꯟꯁꯄꯦꯛꯇꯔ ꯑꯃꯃꯝꯒ ꯁꯦꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯄꯦꯇ꯭ꯔꯣꯂꯤꯡꯒꯨꯝꯅ ꯆꯠꯍꯜꯂꯝꯃꯤ ꯑꯄꯤꯛꯄ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯃꯆꯥ ꯃꯆꯥ ꯁꯦꯝꯕꯒꯤ ꯃꯔꯝꯗꯤ ꯕꯤꯔꯞꯄꯟꯅ ꯃꯗꯨ ꯎꯔꯒ ꯖꯁ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯤꯕꯣꯏ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯐꯣꯔꯁ ꯑꯗꯨꯒꯤ ꯈꯨꯠꯇ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯨꯃꯤꯗꯥꯡ ꯎꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅꯆꯤꯡꯕ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯌꯥꯎꯒꯗꯕ ꯄꯨꯂꯤꯁꯁꯤꯡ ꯑꯃꯨꯛ ꯍꯦꯟꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤ ꯑꯃ ꯈꯟꯈꯤꯔꯝꯃꯤ ꯏꯟꯐꯣꯔꯃꯔ ꯑꯣꯏꯅꯕ ꯃꯤ ꯑꯗꯨꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯕꯤꯔꯞꯄꯟꯅ ꯍꯥꯠꯈꯤꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯣꯠꯅꯔꯛꯄꯗ ꯕꯤꯔꯞꯄꯟꯕꯨ ꯐꯥꯕ ꯌꯥꯕꯒꯤ ꯋꯦ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯥꯠꯄꯒꯤꯗꯃꯛ ꯖꯪꯒꯜꯗꯒꯤ ꯄꯨꯊꯣꯛꯄ ꯇꯉꯥꯏ ꯐꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯕꯤꯔꯞꯄꯟꯅ ꯌꯥꯝꯅ ꯌꯥꯡꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯀꯔꯤꯅꯣ ꯃꯗꯨ ꯌꯦꯡꯕ ꯍꯧꯏ ꯕꯤꯔꯞꯄꯟꯒꯤ ꯅꯨꯄꯤ ꯃꯙꯨꯂꯛꯁꯃꯤ ꯀꯧꯏ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯁꯥꯂꯤꯝ ꯀꯧꯕ ꯃꯐꯝꯗ ꯂꯩ ꯂꯣꯠꯅ ꯂꯩ ꯕꯤꯔꯞꯄꯟꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯎꯅꯗꯕꯁꯨ ꯀꯨꯏꯔꯛꯂꯦ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯃꯤꯠ ꯍꯥꯏꯕꯗꯤ ꯕꯤꯔꯞꯄꯟꯒꯤ ꯃꯤꯠ ꯂꯥꯌꯦꯡꯕ ꯃꯊꯧ ꯇꯥꯔꯝꯃꯤ ꯃꯨꯠ ꯁꯪꯕꯗ ꯀꯂꯔ ꯆꯪꯈꯤꯕ ꯃꯔꯝꯅ ꯃꯃꯤꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯌꯥꯡꯅ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯕꯤꯔꯞꯄꯟꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯨꯂꯤꯁꯅ ꯈꯪꯂꯕ ꯇꯨꯡꯗ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯣꯛ ꯀꯨꯃꯥꯔ ꯀꯧꯕ DSP ꯑꯃꯅ ꯃꯙꯨꯂꯛꯁꯃꯤꯕꯨ ꯁꯦꯐꯇꯤ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅꯕ ꯁꯤꯟꯕ ꯁꯥꯍꯟꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯊꯝꯈꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯃ ꯔꯥꯃꯌꯥ ꯀꯧꯕꯤ ꯑꯃꯕꯨ ꯂꯣꯀꯦꯜ ꯃꯤ ꯁꯥꯍꯟꯗꯨꯅ ꯁꯥꯂꯦꯝꯗ ꯊꯝꯂꯝꯃꯤ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯆꯩꯔꯛꯁꯤꯗ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯃ ꯃꯙꯨꯂꯛꯁꯃꯤꯅ ꯂꯩꯕ ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯍꯟꯈꯤ ꯃꯗꯨ ꯎꯔꯒ ꯃꯙꯨꯂꯛꯁꯃꯤꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯣꯏ ꯈꯟꯅꯕ
मसीदगी DSP अफब साबा असिना मधुलक्ष्मीबु ngसाइगी नुपी पुलिस रामैया की युमदा पुरकलगा मसीद लैरगदी नंगबु कनानासु कछु तौबा यारोय मसीद चेक्सिन लैयु हाइदुना थमखी रामिया कौबी नुपी असे मिचम सारिनी मधुलक्ष्मी की मी साख्रबनी खरनी तुंग रामियाना मधुलक्ष्मी दा हाय पुलिस तगी लापना मकोइबु उदबदा बिरप्पन थोरकना बसिल्लगा मागी मिट लायंग बसु याय अदुगा नंगसु नचासिंगसु उना होबी याय मधुगीदमक अइना लोट मसिन मंगमगनी मधुलक्ष्मी की थमोय लोखरबनीना थाजतोखी मासु लोटना मारुति ओमनी अमा एम्बुलेंस सादुना चथनखी पुलिस ऑफिसर अनि मिंगना सर्बानंद अमदी बेलादुराई कौबा अनि असिना अमना ड्राइवर अमदी अमना एम्बुलेंस हेल्पर ओइखी मकोय अनि असे पुलिस नि खंख्रबदी बिरप्पन हात किनी खंगबना यामना थीने जेक्सिलमे एम्बुलेंस त करकी बिरप्पन अमदी मागी मरुप होम स्कूल अमगी नाकते योरगा एम्बुलेंस लेपकिरमे ऑपरेशन कुकुन की टीम ना माइके अनिदगी फायर तौसिलखी ngसाइगी एम्बुलेंस याव ऑफिसर अनि असे स्कूल लोमदा तमलगा यांगना चेंसिलखी मसिसु प्लान के मनुंग जनबनी बिरप्पन खोइसु काबलखी अदुबु कयाम कापकनी माउंद मरु अहुम पानखिरमी मसिनी गुंदा असिगी अरोय पतंगक वीडियो यंगबीबगी नमक थागसरी चैनल असिदा अनौप ओइरबदि सब्सक्राइब तौसिनबियो।